Ngantana haugatlaga lairik paage haina khalammi ngantana haugatnabasu hotnai adubu haugatpadi ngamde pukning wakhal changna lairik paage haina khalli pukning wakhal changna lairik pabadi ngamde amukkasu khalli horen ahing tumdaba makhai lairik paage haina adubu lairik paage tawrakpada tumningbana hekta halai matamdi nongma nongmagi haukiba khanghauroi nangi punsido matau karamna mangtharakliबनो haibado khanghauroi Khanglakpa mikuptadi mangkhiba matamdo amuk hanna halau haiba yararoi matamduda soidana ningamdaba poklakani matam chana lairik paramlabadi haina matam sigi chanabigi matung ina ngayaktang oirabasu mobile soidana painingba pokani mikup kharada oirabasu tv yengningba pokani imanabisinga phone ngayaktang oirabasu wari sananingba phawgani social media na chingbadasu kari notification laklibano haina check tawningba phawgani numidang wairamdasu marum mapangsinga punduna ngahaktang oirabasu koiba chaningba phawgani sigumba singsida matam kaithoklingaida isagi tawgadaba maru oiba ithauksingda ayet apan piduna thinthanaba macha ama ohelli maram asina asigumba thinthanabagi macha oiriba singse ngasidagi haujiktagi mikupsidagi yariu makhaidi lapthoknaba honabiyu maramdi aduk hakna maru oiba thabak natte nahakna maru oi haina khanjaribado masi pumba singsida ayamba matam kaithoklingaida lairik pabagi oinadi nongmada matamje khajiktang oina fangi matang matam chana thabak tawba haibasina tungi punsida mai pakpagi khongthang ama ohelli paramliba lairik adugi topic adu phadri phawba natraga loidri phawba ahing tumdaba makhai lairik pagani haina khallu amadi para adu pharaba matungda oina chak chage haina khallu haujik maki oinadi nangi punsida kari sumaru oidi haina khallu samna hairabada chaba thakpa tumba koiba langba mayam asi punamakse khanduna lairabadi lairik tamai onsin mangamloi masigi para asi phaba ngamlaroi haina khanbagi mahutta masigi para ase phaba ngamni haina khallu I can, I will, I must, even impossible hairiba wahi asigi spelling asi I am possible haina ngasidagi khanba tamu nongmada ngahak lairik paraga hekta lairik yamna pare haina khanganu yariba makhai lairik tamai onsillu lairik ta adum paraga leibase miyamna ngaure haina soidana paukthokpigani angawbani haina pauge paukthokchajanu maduda nahakna karisu khanjillunu pandam leitaba mi amagumna khanbadawna khallabadi amadi makhoina tawba thabakkumna tawrabadi moigumna target macha thamlabadi kaidawnungda punsida singthaningai oiba yaba mina pakhan tawba mi ama oiba ngamloi chindana adu tawge hairabasu thabak oina pangthoktrabadi kaidawnungda mai pakpa ngamloi video asina loisilakpada miyamda khanghanjaningba wafamdi aikhoi miyoibana tawba ngamloidaba thabak pangthokpa ngamloidaba thabak amatta leite haibasini Thomas Edison Alexander Graham Bell Bill Gates masida palliba mingsingse itihasta mayek lana iduna leihoraba miyamna sakna sonaraba mai paklaba miyoi ngaktani makhoina phangliba achievement ado phangdaba yade haiduna kaidawnungda makhoi give up tawkhide masi tawba ngamloi haina khanbagi mahutta masi aina tawgadabani aina malem taibong pala asida poklaklibase masigi thabak ase pangthoknabagi damak poklaklibani sigumba will power sing asina makhoibu malem asida miyamna sakna sonaribani makhoina tawriba mawong asina takpadi aikhoi miyoibana khanbu khallaba pangthokkebu ninglaba pangbu pangthoklabadi malem taibong pan asida miyoibana pangthokpa ngamloidaba tawba ngamloidaba thabak amata leite haibasini aigi nungshijariba marupsing nangisu karigumba pandam amadi soidana leiramgani nangna ningliba nangna oiningliba do mai paknaba honaba matamda langphang wakhal amata khallunu atopa migi wasu tarunu pukning wakhal amata oina nangna ningliba pandam adu phangnabagi damak mai paknabagi damak ninghannaba leitana honau loina pandam adu phangnaba honaba matamda ayet apan kaya ama lakpa yai ayet apan kaya ama lakjarabasu pandam adu phangdaba yade haina ninghannaba leitana pandam adu phangnaba honau Karigumba ngasigi video asina kanaba wakhal lausing pirabadi adomda kanaba kharada oirabasu phangba ngamlabadi somgi imung manung amadi marum mapangsingda video asibu soidana share tawbiyu
WAKHAL LOUSING YouTube channel bu yengbiriba amadi tabiriba khwai pumnamapu ahanmamaktada ikoknona ikaikhumnaba uchari aikhoina nungaina hingnabagi-damak taudraba yadaba kharadang mayamgi mafamda paudamjage miyoi kharadi ayuk hawalakpadagi hauna kanadaba wakhal mayam ama khanjinduna masana masabu chamamnaduna wakhal langtaknana lei khudam oina hairabada walking chatkadabani adubu thengle imungi thabak mayam ama watli mahairoi singi oina parikya matamda lairik pagadaba mayam ama watli haina khanjinduna pukning wakhalbu chamamna halli amadi charangnaduna lehalli aikhoina ayuk hawalakpa matamda kaidau nungda pukning wakhalse chamamna haloidabani ngarang wakhal nungai khidare natraga Karigumba nungaitaba Thoudok ama thokrabasu ngasi ayuk hawalakpadadi ngarang thokiba nungaitaba Thoudok-sing adu khanjinduna nasana nasagi wakhalbu ayuk ngantadagi charangnaraga leinaba hotnaganu ayuk Anganbadagi Houna wakhalda charangnaduna natraga tension leirabadi numituma kaidong nungda nungaifam khangloi maram aduna ayuk hawalakpadagi Houna positive oiba wakhal hana khannaba hotnau khudam oina hairabada gari thauba matamda gari adugi speed adu matau karamna control taugadabage haibasi hana khangnaba hotnau gari thauba matamda ahanba gear hana panduna thaugani madugi matung tarakpada mathang gear panduna thaugani matang charaba matamda top gear haibadi full gear pali maramdi Karigumba gari thauba matamda top gear hana panduna thaurabadi gari adugi engine adu soidana sokani ayuk hek hawalakpadagi atopa kanadaba wakhal kaya khanjinbagi mahutta nongmagi minute 5 mukti wakhal ingna chikna santi oina afaba wakhal khanduna ngasi nongmagi taugadaba thabaksing adu khandoktuna leigadabani isana isagi oiba matam kaithoktuna isada leiramba stress amadi tension sing control taunabagi damak sor chaning tana hontoktuna meditation na chingba tawbiyu matam pumbada mobile bu loina duna leiba amadi tumba matam dasu mobile bu nanakta thammaga tumbagi hainabi adu ngasidagi thadou Karigumba alarm thamgadaba oirabasu alarm gari ama leiraga alarm thambiyu maramdi aikhoina mikap thoklakpa matamda mobile duda lakliba notification singdu hana check tawningbagi hainabi adu leikhibana maram oiduna aikhoina hawgalakpa matamda ngasi nongmagi kari thabak tawgadoribano haibana chingba adu khantha hanba amadi ningsing hanba ngamhande lakningba notification sing laklabasu aikhoigi nungtigi tawgadaba pangthokadaba thabaksing aduna hena maru oi haina khallu ayuk hawalakpa matamda ngasigi tawgadaba thabaksing adu phajana ningthijana proper planning tawduna nangna ningliba pangthokke khalliba thabaksing adu mai pakna pangthoknaba hotnau nangi punsida kari pangthokninglibano kari ninglibano kari tawninglibano haibasi nasana hana phajana khangba mathau tai phajana khanglaba matungda masi pumba aikhoigi wakhalda tattana remind tawgadabani amasung pandam adu phangnaba hotnabada nahaki mobile gi notification singna amadi nangonda leiriba tension singna ayet apan kaya ama pirabasu nomagi tawham thokpa thabak sing phajana pangthoknaba hotnagadabani masina nahaki confidence su hengalatuna hiram khudimakta focus hena piba ngamlakani ayuk hawgalakpa matamda wakhal nungaitaba kanadaba Thoudok wathoksing ningsingduna leibagi mahutta nangi punsida thokhiba nungaiba Thoudok-sing amasung nangna phangkhiba achievement sing adu oina ningsingduna wakhal chawthokna positive way da oina wakhal khanduna nungaina leinaba hotnau amadi isana isabu mamal leina harau nungairaba Thoudok-sing adu ningsingduna isana isabu pungning thaugatjaduna penthokna leinaba hotnau mahausadagi hauna aikhoi miyoibagi punsise awa nungai Thoudok kayaga iroinaduna lakli
ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯈꯣꯏ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯍꯧꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯂꯦꯜꯂꯤ꯫ ꯃꯁꯤ ꯄꯨꯝꯕ ꯑꯣꯏꯔꯛꯂꯤꯕꯁꯦ ꯅꯁꯥꯅ ꯅꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯈꯪꯖꯗꯕꯒꯤꯅꯤ꯫ ꯅꯍꯥꯛ ꯀꯔꯤ ꯇꯧꯅꯤꯡꯂꯤꯕꯅꯣ, ꯅꯍꯥꯛꯅ ꯀꯔꯤ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯖꯗꯕꯒꯤꯅꯤ꯫ ꯃꯤꯀꯨꯞ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯈꯜꯂꯤꯕ, ꯅꯪꯅ ꯄꯨꯟꯁꯤꯗ ꯑꯣꯏꯅꯤꯡꯂꯤꯕ ꯑꯗꯨ ꯁꯣꯏꯗꯅ ꯊꯨꯡꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜꯗ ꯑꯥꯁꯥ ꯆꯥꯎꯅ ꯈꯟꯕ ꯇꯝꯃꯨ꯫ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯄꯁꯨ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯑꯐꯕ ꯋꯥꯈꯜ, ꯄꯣꯖꯤꯇꯤꯕꯤꯇꯤ ꯑꯗꯨ ꯂꯣ ꯑꯣꯐ ꯑꯦꯇ꯭ꯔꯦꯛꯁꯟꯅ ꯁꯣꯏꯗꯅ ꯆꯤꯡꯁꯤꯜꯂꯛꯄ ꯉꯝꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯐꯕ ꯋꯥꯈꯜ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯈꯟꯅꯕ ꯍꯣꯠꯅꯧ꯫ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯈꯟꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ, ꯋꯥꯊꯤ ꯋꯥꯔꯦꯝꯒꯤ ꯑꯣꯏꯕ ꯀꯥꯟꯅꯗꯕ ꯄꯣꯁ ꯀꯌꯥ ꯌꯦꯡꯗꯨꯅ ꯑꯃꯗꯤ ꯚꯤꯗꯤꯑꯣꯅꯆꯤꯡꯕ ꯇꯥꯗꯨꯅ ꯑꯩꯈꯣꯏꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯀꯌꯥ ꯑꯃ ꯃꯥꯡꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕ, ꯀꯥꯟꯅꯔꯕ ꯃꯣꯇꯤꯚꯦꯁꯟꯅꯆꯤꯡꯕ ꯀꯌా ꯇꯥꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯕꯨ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯏꯄꯥꯛꯇꯒꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯃꯒꯤ ꯄꯨꯟꯁꯤꯔꯣꯝꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯃꯌꯥꯝꯗ ꯀꯥꯟꯅꯕ, ꯂꯧꯁꯤꯟꯕ ꯌꯥꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯐꯪꯂꯕꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜꯁꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯀꯃꯦꯟ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯎ꯫ ꯂꯣꯏꯅꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯁꯣꯝꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯁꯣꯝꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯑꯣꯏꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯏꯅ ꯂꯥꯛꯅꯕꯒꯤꯗꯃꯛ ꯕꯦꯜ ꯑꯥꯏꯀꯣꯟꯗ ꯆꯪꯕꯤꯗꯨꯅ ꯑꯣꯜꯗ ꯊꯝꯕꯤꯌꯨ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯃꯥꯏꯖꯤꯡꯗꯁꯨ ꯃꯌꯥꯝꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯄꯤꯕ ꯌꯥꯕ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯅꯍꯥꯛꯅ ꯈꯟꯖꯔꯤꯕ, ꯅꯤꯡꯖꯔꯤꯕ, ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯅꯍꯥꯛꯅ ꯈꯟꯖꯕꯒꯨꯝ, ꯅꯤꯡꯖꯕꯒꯨꯝ, ꯅꯨꯡꯁꯤꯖꯕꯒꯨꯝꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯌꯧꯕ ꯉꯝꯂꯣꯏ꯫ ꯅꯪꯅ ꯃꯥꯒꯤꯗꯃꯛ ꯐꯅꯕꯇ ꯇꯧꯕꯤꯔꯕꯁꯨ ꯃꯥꯅꯗꯤ ꯅꯪꯅ ꯇꯧꯕꯤꯔꯤꯕꯁꯤꯡꯗꯣ ꯀꯔꯤꯁꯨ ꯁꯤꯡꯊꯥꯕꯤꯗꯕꯒꯨꯝꯅ ꯇꯧꯔꯛꯄ ꯌꯥꯎꯒꯅꯤ꯫ ꯅꯪꯅꯗꯤ ꯅꯨꯡꯁꯤꯖꯔꯤꯕ, ꯅꯨꯡꯁꯤꯖꯔꯤꯕꯤ ꯃꯍꯥꯛ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯅ ꯐꯣꯟ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯥꯅꯗꯤ ꯅꯉꯣꯟꯗ ꯕꯤꯖꯤ ꯑꯣꯏꯔꯤ, ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯅ ꯅꯠꯇ꯭ꯔꯒ ꯈꯣꯟ ꯀꯜꯂꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯥꯗꯤ ꯑꯁꯣꯝꯗ ꯃꯥꯅ ꯅꯨꯡꯁꯤꯖꯕ, ꯃꯥꯅ ꯈꯣꯏꯗꯥꯖꯕ ꯃꯤꯁꯛꯁꯤꯡꯒ ꯀꯣꯏꯃꯤꯟꯅꯗꯅ, ꯅꯣꯛꯃꯤꯟꯅꯔꯒ, ꯆꯥꯃꯤꯟꯅꯔꯒ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯇꯝꯗꯨꯗ ꯏꯁꯥꯅ ꯏꯁꯥꯕు ꯐꯥꯊꯖꯅꯕ ꯍꯣꯠꯅꯕꯗ ꯈꯔꯗꯤ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯤꯕ ꯖꯥꯠꯂꯥ, ꯅꯠꯇ꯭ꯔꯒ ꯈꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯕꯅꯆꯤꯡꯕ ꯅꯁꯥꯅ ꯅꯁꯥꯒꯤ ꯊꯃꯣꯏꯗ ꯁꯣꯏꯗꯅ ꯍꯪꯖꯔꯛꯀꯅꯤ꯫ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯇꯣꯏꯅ ꯊꯣꯛꯂꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯗꯧꯔꯤꯕ ꯋꯥꯐꯝ ꯈꯔꯁꯤꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯣꯇꯤꯚꯦꯠ ꯑꯃꯗꯤ ꯏꯟꯁꯄꯤꯌꯔ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯃꯁꯤꯒꯨꯝꯕ ꯁꯤꯆꯨꯑꯦꯁꯟ ꯑꯁꯤ ꯊꯦꯡꯅꯔꯕꯁꯨ ꯌꯥꯝꯅ ꯂꯥꯏꯅ ꯃꯥꯌꯣꯛꯅꯕ ꯉꯝꯅꯕꯒꯤꯗꯃꯛ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯄꯤꯒꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯌꯨ꯫ ꯃꯔꯨꯞꯁꯤꯡ, ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩ ꯋꯥꯐꯝ ꯑꯃꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯝꯒꯦ꯫ ꯀꯅꯥꯃꯠꯇꯅ ꯅꯪꯕꯨ ꯈꯨꯗꯛꯇ ꯁꯗꯟꯂꯤ ꯏꯒꯅꯣꯔ ꯁꯨꯛꯇꯧ ꯇꯧꯔꯣꯏ꯫ ꯍꯥꯏꯕꯗꯤ ꯈꯨꯗꯛꯇ ꯅꯪꯕꯨ ꯃꯤꯔꯥꯏꯔꯣꯏ꯫ ꯍꯥꯟꯅꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯏꯒꯅꯣꯔ ꯃꯆꯥ ꯇꯧꯕ ꯌꯥꯎꯔꯝꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯊꯣꯏꯅ ꯍꯛꯆꯤꯟꯅ ꯈꯟꯖꯜꯂꯨꯗꯕꯒꯤꯅꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯍꯥꯟꯅ ꯊꯥꯗꯨꯅ ꯃꯥꯒꯤ ꯔꯤꯄ꯭ꯂꯥꯏꯇꯕꯨ ꯉꯥꯏꯕ꯫ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯃꯁꯥꯅ ꯈꯪꯅ
karamba kanda call taurakani message tharakani haina khanjinduna ta leiba sigumba site ama khaki aikhoita na khanjaba asina takpadi makhoina aikhoida interest leiraktabagini adubu aikhoina di ningsing birakhini haibagi asa amaga loinana khanduna lei khanjinba asina su aikhoida awaba thamoi maijak ama ohelli punsibu mamal leina thauna leina situation adugi matang matam khangna hingnaba hotno adubu nangonda interest leiba mi singnadi kaidaunungdasu miduna nangna ngaibagi matam leihalloi karigumba nangna khanjariba nungshijariba ningjariba misak adugi wakhal adu honglakpagi mami taba urabadi direct oina face to face unaraga nangonda phawriba adu magi maphamda hangnaba hotno karigi ignore tawribano kari problem leirage haibadu face to face oina unaraga hanglabadi magi maong matau amadi wangang sangangda kharada oirabasu khangba ngamgani direct oina nangna hangbaduda mana soidana pakhom amadi pirakani aise hantak marak thabak khara chinbagini yamna henjina khanjilunu nungai taba kari su khanganu magi pakhom adu taraba tungdadi magi thamogi wa khangba ngamlagani aikhoina khalam libadu kayada lanbo oiramaba masi natraga asumna oirambasu yai nangi nawong na tau amadi nangi wangang sangang amada lana laukhiduna ignore tawrambasu yai aduna direct oina face to face unarabadi misunderstanding leiramliba haibadi chamam naramba adu kokpa ngamgani aduna matung tarakpa matamda kanagumba kanagumbi amabu thamoi sengna nungsirabasu mana nangbu ignore tawrakpa matamda kaidaunungda pukning wakhal piksillaga kaptuna leiroi haina khallu mi amana suddenly change tawkhiba haibadi ikhang khangaudana magi maong matau honglakhiba magi wakhal honglakhiba se magi punsida nangondagi ahenba ama thengnabadagi ahenba ama leibadagi natraga mana nangondagi pamlamliba sing adu phanglaba matungda nangbu mirairakpa oirambasu yai aidi mana loire haina hakchinna khanjinduna leirabadi mana nangbu mirairakpa matamda magi wakhal honglakpa matamda nahak soidana thamoi kaihogani aduna please chanbiduna ngasidagidi nungsibada yamna henjinna khanjinganu matamgi matung inna makhoina wakhal hongkhrabasu makhoigi damak mitlu pirang sinthaganu sigumba kanadaba wakhalsing asi khanjinduna leirabadi aikhoina tawningliba pangthoke khalliba ithosing adu pangthokpa ngamloi sigumba seranaba wakhalomda sum khanjinduna leirabadi punsibu aranba lambida khong thangjinaba machak ama oirai mahakna nahakpu miraibibagi maong urabadi tanja chaba numit amada mafam chaba amada unaraga nangi thamoigi oiba warol khodingma phongdoku nangi thamoigi oiba warol khodingma phongdoklawa phawa hanjinna nangbu ignore tawbagi matawgumna leirabadi nahaksu mangondagi khara lapthokna leinaba hono nasana nasabu positive attitude amadi self respect leinaba hotno aduna kanadaba wakhalsing asi thadoku makhoisingdagi lapthoknaba hono nangna pamjaba nangi hobby natraga nangi punsida nangna oiningliba nangi punsigi pandam aduda oina pungning jangna mai onsillu nangbu nungsibiba nangbu khanjaba nangga wari saraga nungaije haijaba marup mapangsinga oina wari sanaraga pullaga layu makhoisinga pullaga makhoiga afafata wari sanaduna leirabadi soidana nangi wakhalda positive oiba wakhal kaya phawraktuna punsibu matik mangal leina hingba ngamgani WAKHAL LOUSING YouTube channel bu tabiriba khwai pumnamapu ahanba maktada ikoknona ikai khumnaba uchari loina na WAKHAL LOUSING YouTube channel gi maikaidagi ngasi su wari singbu lakdagi top laba magul leiraba wari macha amakhak khudol tamjage wari asibu loibo phawbo tabiyu karigumba WAKHAL LOUSING YouTube channel gi video asina ahanbo oina yengbiba oirabadi WAKHAL LOUSING YouTube channel asibu subscribe tobiyu
loina loinana mathanggi video thagalakpa matamda notification oina laknabagi bell icon su all da thambiyu yamna tenba wari macha amakak lijage ngasigi wari asina satra satri gi punsida exam fail oibadagi depression da laikhiba masana masabu depression adudagi matau karamna lanthorkani haina takliba wari macha amani ngasigi wari se single makoba nupa amagi wari ni middle class family da pokpa mama mapagi matumta poksaba mama mapadi lairik thoina haiba misak nate class 12 faubadi cinglemba se masung mamanaba singdagi mithoi mihenduna ta lakpa sadra mani imung manung amadi mari mata singna yamna luna tawjaba misak amani cinglembana mapung mari pharaba matamda nongma natraga nongmadi sungsoi soidana achauba mina masak khangba mina pakhan tawba mioi amadi soidana oirakani haina thajaba thamli adubu 12 loiraba matungda college karakpadagi cinglemba adu angakba phangna hongkhre college karakpadagi college tu da tamba phatraba sanga singa punbadagi magi habit magi nature pumba punghong hongkhre yumda hairamdabida chatpa athengba ahing phawba yumda hanjindaba mama mapada oidaba haiduna lairik leinabani haijillaga mama mapadagi paisa lobana chingba tawrae mama mapanadi macha nupana honglakliba matau ase khanglammi khara leiraga phajakhini haina karimta haidabida asum leithoe adubu sum henjillakpadagi nongmadi mapana macha nupaduda asumna nganglammi nangna hantam marak tawrise karino nangi kari pendaba naning thungdaba leibage aikhoina nangi dama kari naning thunghandrage noina kari khangladana larikti tamsu tamhudana macha nupagi pakhom adu tabada mapa adu makha tadre matam khara haukraba tungda exam result out torpa matamda cinglemba adu subject amada fail oire subject amada fail oirakpadagi mangonda leiramba ego haibadi ma mangaire haina ngakchau theklamba adu mama mapada hangkatna khumlamba adu numitudagi mahak tuminna leikhre mayumdagi mapan thokhidre magi rumdagi hentokhidre mamanabasu amatta punkhidre class 12 fauba mikokta thongduna laklamlaga hantak ahanba oina fail oirakpasida cinglemba wakhal ayona khanjinkhre mamanaba singna phone tawrakpadasu paidre mama mapana kaidaurage hangbadasu khumdre nungsuk nungjangnaduna adum leire wakhal sum khanjinba helakpadagi mahak depression narakle matam khara haukraba tungda cinglembana piklingaidagi class 12 fauba tamlamba school dugi principal na cinglembagi wari pumba taraba tungda principal masamak cinglembagi mayumda laklaga cinglembada asumna hai cinglemba nang horen nungdang wairam oja hoida amukta lau principal na haiba wafam adu cinglembana hiktokpa ngamlamde oja ai soidana lake haina cinglembana khumlammi adudagi principal oja adu mayumda hankhre intham thagi matamni nungdang wairamda makhongna walking oina cinglemba adu principal ojagi mayumda chatlammi cinglembana ojagi mayumda yorakpa matamda pung 3:30 muk tarammi intham thagi matam oibana principal oja adu mangolda phamlaga maifuda mai yairaga leirammi cinglemba adu mangolda kakhatuna ojagi manaka changsillaga leplaga leire cinglemba di pakhatle karibu hairak toijano haina khanbada mahak ingbaga amata changdre principal oja dusu asum khalli kamaina wa hangdoksige haina karibu haisige matau karamna cinglemba bu gyan tahansige haina maong khalle wakhal khanna chai matek ama pairaga maiphududa sum maitan adu hotpa sanai achakma maitan ama maiphudu-dagi mapanda kothokle ngaihak leiraga maitan adu mutkhre adudagi cinglembana asumna hanglai karigino oja maiphu manungda phajana chaklaga leijaba maitan asibu maiphu-dagi mapanda kothoklaga manghalisibu cinglembagi wahangi pakhum oina principal duna asumna khumlai kadai da manghalibano masi amukka chakhanba yai maitan adu kokhatlaga maiphuda amuk hapchille ngaihak leiraga haujikki maitan adu phajana chaklakle madudagi principal duna asumna hanglai cinglemba gyan tarabra cinglembana tade oja haina khumlai oja duna asumna amuk hairai
ꯑꯩꯅ ꯉꯁꯤ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯀꯧꯔꯤꯕꯁꯦ ꯃꯁꯤ ꯇꯥꯛꯀꯦ ꯍꯥꯏꯅ ꯅꯪꯕꯨ ꯀꯧꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯩꯇꯥꯟ ꯑꯗꯨ ꯅꯪꯅꯤ ꯍꯥꯏꯅ ꯈꯜꯂꯨ ꯍꯧꯖꯤꯛꯀꯤ ꯃꯩꯇꯥꯟꯗꯧꯅ ꯅꯪꯁꯨ ꯃꯩꯐꯨꯁꯤꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕꯗꯒꯤ ꯐꯠꯇ꯭ꯔꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯄꯨꯟꯕꯗꯒꯤ ꯂꯩꯈꯥ ꯇꯥꯔꯦ ꯃꯩꯇꯥꯟꯅ ꯃꯨꯠꯈꯤꯕꯒꯨꯝ ꯅꯪꯁꯨ ꯃꯨꯠꯂꯦ ꯑꯗꯨꯕꯨ ꯅꯪ ꯍꯥꯟꯅꯒꯨꯝꯅ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯅ ꯍꯤꯡꯕ ꯌꯥꯏ ꯅꯪꯒꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯍꯣꯡꯗꯣꯛꯎ ꯅꯪꯒ ꯇꯤꯟꯅꯔꯤꯕ ꯐꯠꯇ꯭ꯔꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏ ꯃꯩꯇꯥꯟꯒꯨꯝꯅ ꯐꯖꯅ ꯑꯃꯨꯛ ꯃꯩ ꯆꯥꯛꯅꯕ ꯃꯩꯐꯨꯗ ꯑꯃꯨꯛ ꯆꯪꯁꯤꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯁꯤꯕꯨ ꯈꯪꯍꯟꯅꯕ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯀꯧꯕꯅꯤ ꯑꯣꯖꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯇꯨꯡꯗ ꯆꯤꯡꯂꯦꯝꯕ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯍꯥꯟꯅꯒꯨꯝꯅ ꯑꯣꯏꯔꯛꯂꯦ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯈ꯭ರೆ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯁꯨ ꯆꯤꯡꯂꯦꯝꯕꯒꯨꯝꯅ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯗꯨꯅ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯛꯄ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯊꯧꯗꯣꯛ ꯑꯃꯗ ꯅꯪ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯃꯇꯥꯡꯗꯨꯗ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯕ ꯌꯥꯏ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯗꯣꯔꯤꯕꯁꯦ ꯀꯔꯤꯅꯣ ꯑꯩꯁꯦ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯈꯤꯅꯤ ꯅꯣꯡꯃ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯃꯗ ꯀꯣꯠꯁ ꯑꯃꯈꯛ ꯊꯦꯡꯅꯈꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯃꯁꯨ ꯑꯣꯏꯈꯤ Life goes on, so just keep going. ꯐꯦꯜ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯕꯥꯎꯟꯁ ꯕꯦꯛ ꯇꯧꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯑꯃꯅꯤ ꯌꯥꯝꯅ ꯇꯣꯏꯅ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯊꯧꯗꯣꯛ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯑꯃꯗ ꯃꯥꯏꯊꯤꯕ ꯃꯥꯏ ꯄꯥꯛꯂꯛꯇꯕꯗꯒꯤ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯗꯨꯅ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯛꯄ ꯌꯥꯎꯏ ꯑꯗꯨꯅ ꯀꯝꯕꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯔꯦꯗꯤ ꯇꯧꯔꯒ ꯂꯩꯃꯤꯟꯅꯁꯤ ꯗꯤꯄ꯭ꯔꯦꯁꯟꯁꯦ ꯕꯥꯏ ꯕꯥꯏ ꯇꯧꯔꯝꯂꯁꯦ ꯁꯣꯝꯅ ꯃꯇꯧ ꯀꯔꯝꯅ ꯗꯤꯄ꯭ꯔꯦꯁꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯌꯥꯝꯒꯤ ꯇꯝꯖꯅꯐꯝ ꯑꯣꯏꯍꯟꯁꯤ ꯋꯥꯔꯤꯁꯤꯒꯤ ꯃꯇꯥꯡꯗ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯁꯣꯝꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯁ꯭ꯇ꯭ꯔꯦꯁ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯃꯆꯥꯛ ꯑꯃꯅꯤ It's a part of life. ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤ ꯊꯦꯡꯁꯨ ꯊꯦꯡꯅꯈꯤꯅꯤ ꯊꯦꯡꯁꯨ ꯊꯦꯡꯅꯔꯤ ꯑꯗꯨꯕꯨ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯊꯦꯡꯅꯔꯕꯁꯨ ꯄꯨꯛꯅꯤꯡꯗ ꯋꯥꯈꯜꯗ ꯀꯔꯤꯒꯤ ꯅꯤꯡꯍꯟꯅꯕ ꯐꯥꯎꯔꯤꯕꯅꯣ ꯑꯩꯈꯣꯏ ꯃꯁꯤ ꯂꯥꯟꯊꯦꯡꯅꯗꯨꯅ ꯃꯥꯌꯣꯛꯅꯗꯨꯅ ꯍꯤꯡꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯐꯪꯅꯕꯒꯤꯗꯃꯛ ꯅꯁꯥꯅ ꯅꯁꯥꯗ ꯍꯪꯖꯧ ꯊꯦꯡꯅꯔꯤꯕ ꯊꯦꯡꯅꯈ꯭ꯔꯕ ꯑꯃꯗꯤ ꯊꯦꯡꯅꯔꯛꯀꯗꯧꯔꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯀꯌꯥꯒꯤ ꯋꯥꯔꯤꯁꯤꯡꯕꯨ ꯍꯦꯟꯅ ꯈꯟꯖꯤꯟꯗꯨꯅ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯅꯕꯒꯤ ꯃꯆꯥꯛ ꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯁꯤꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯃꯥꯌꯣꯛꯅꯒꯅꯤ ꯑꯃꯗꯤ ꯁ꯭ꯇ꯭ꯔꯦꯁ ꯐ꯭ꯔꯤ ꯑꯣꯏꯅ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯣꯏꯗꯔꯥ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇ꯭ꯔꯦꯁ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯨ ꯇꯣꯉꯥꯜꯂꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯃꯤꯑꯣꯏ ꯈꯔ ꯑꯃꯅ ꯊꯕꯛ ꯐꯪꯗꯕꯗꯒꯤ ꯂꯩꯔꯛꯄ ꯁ꯭ꯇ꯭ꯔꯦꯁ ꯈꯔ ꯑꯃꯅ ꯄꯩꯁా पाइदबदगी खरा अमना फैमिली की मियोय अना अयक यावरकपदगी खरा अमना मरुप मपांगसिंगा साउनबदगी खरा अमना थबक हेन्ना सुबदगी पोथापम खंगलक्तबदगी खरा अमना नुसिनब काइनबदगी खरा अमना फैमिली की प्रॉब्लम लैबदगी खरा अमना एग्जाम फेल ओइबदगी हाइरिबसिंग असिना स्ट्रेस ओइरकपगी मचाक ओइहल्ली वाखल नुंगाइतबा खोइरांग खोइसाउनबा स्ट्रेस लैबदगी कंट्रोल तौबा ngamlaktaba हाइबदी वाखल फाथबा ngamlaktabadagi मियोय खरदी मिकुप खरदा ओइरबसु काउथोकनबा होटनबदा निसादा लाइचुदुना यु थक्तुना अतै अतोप्पा निसागी इपाक्ता ताउदुना लेली मसीना कैदौनुंगदसु सोल्यूशन पुरकपदी ngamde मसीना हेना दुम हक्सांग सोहल्ली स्ट्रेस पीबसु हेलल्ली मरम असिना अइखोइना पुमनमा असि तौबगी महुत्ता स्ट्रेस लैरिबा असि मतौ करमना इसाना इसादा मोटिवेट तौजगनी हाइबसिगी मतांगदा खनबा यामना मथौ ताय वीडियो असिबु लोइबो फावबा ताबियु करिगुंबा वाखल लौसिंग यूट्यूब चैनल असिबु सब्सक्राइब तौबिद्रिबो ओइरबदी सब्सक्राइब तौबियु लोइना मथंगी वीडियो थागलकपा मतमदा नोटिफिकेशन ओइना लाकनबगिदमक बेल आइकॉनसु ऑल द थंबियु वीडियो असिना सोमबु खरदा ओइरबसु स्ट्रेस मायोकनदुना लैरिबा अमदी स्ट्रेस बु मतौ करमना मायोकनगनी मसीगी इपाक्तगी कंजनबगिदमक इसाना तौफम थोकपा मरु ओइबा इथौदांग खरा वाखल लौसिंग यूट्यूब चैनल ना मयांगी मफमदा थमजगे स्ट्रेस लैरबा मतमदा लैतनबा
isana isabu matau karamna motivate tawjagani haibagi matangda point khara thamjage. Point number 1, deep breath haibadi sor chaning tana sangna honba. Sor sangna honbagi sajen hairiba meditation makhal asina adombu asaubadagi kharada oirabasu wakal phathaba ngamhalli. Karigumba stress na Hemankhiduna nervous lakpa matam aduda mit uisinduna sor chaning tana sangna honduna minute 5 dagi 10 phawba sanabiyu. Masina tapna stress lairamba sauninglamba mayam adu relax tawba ngamalli. Point number 2, smiling haibadi nokpa. Matam laiba khibikta noktuna lainaba hotnabiyu. Awaba situation amadi tension lairaba matamdasu momo noktuna saruk yanaba hotnagadabani. Maramdi maithongda harau nungaibagi momon minok nokpasina isada lairamba stress amadi asaubadagi ngakthokpa ngammi. Masina matam pumbada awaba wakhaldagi lapthoktuna lehalli. Nokpa asina stress ki level hantahanbada natana heartbeat ki rate su normal na thamangammi. Karigumba saururabasu nokpa asina khudakta heartbeat phathanba ngamalli. Kaubiganu stress free oina lainaba hotnabada harau nokpa asina yamna kanahalli. Smiling is the best medicine. Point number 3, exercise haibadi haksang sajel. Nungti numit khudingi haksang sajel tauba walking chenba haiba asina khwaidagi haksang phana lainaba makhal amani. Masina haksang amadi pukning wakhal relax tawduna thamba ngammi. Exercise chang naina tauba asina mood su hengat hanbada natana wakhal su harau nungaina amadi awaba pumba stress na chingba kaukthoknaba hotnabada chauna mateng pangi. Maram asina nongmagi minute 30 dagina 30 phawadi haksang sajel tawnaba hotnabiyu. Stress dagi lapthokna leiba ngamnabagi damak haksang sajel tawba asina stress ki level su tapna hantahanbata natana igi khongjel haibadi blood circulation su phagalhanduna isa nungaina thambada amasung wakhalbu relax tawbada chauna mateng pangi. Point number 4, balanced diet haibadi machi oiba chinjak. Machi oiba chinjak well balanced diet chaba asina wakhal nungaina amadi haksang phana thamba ngamhalli. Mana masing uhai wahai protein gi chang henna chaba asina stress leibadagi ngakthokpa ngami. Maram asina chaba thakpa matamda hakchangda kanaba pibasing oina chabiyu. Masina hakchangda full energy piduna wakhalda lairamba stress amadi mood off oiramba singdu active oina lainaba hotnabada machi oiba chinjak chaba asina achauba thodang lowi. Point number 5, problem sharing haibadi awaba nungaitaba problem sing adu share tawba. Hiram ama natraga hiram amada stress lairai. Nahaki wakhalda phawriba nungaitaba mayam adu C amada natraga personal diary amada loina ithou. Stress asi nangonda matau karamna laklibano haibadu nasana khangnaba honau. Loina na nahakna thajaba mioi singda nangi problem sing adu share tawgadabani. Samna hairabada parents singdabu oiro natraga close friend dabu oiro nahaki pukningda phawriba pendaba nungaitaba wakhal wariba sing adu lithoknaba honau. Lithoktana phumjinduna thamba asina thamoi laiman oiraktuna stress lehalli. Maram asina lithokpa tamthokpa asina nahaki awaba sing adu kharada oirabasu wakhal yangna thamba ngammi. Makhoigi suggestion na nahakpu stress tagi kauhanba ngamgani. Maram asina mind free oina relax tawba ngamgani. Sharing is caring. Awaba nungaitaba problem sing share tawba asina stress tagi lapthokna leihalli. Point number 6, mind relax haibadi wakhal relax tokthokpa wakhal nungaina leiba. Thabak henna sujanba overwork tawba asina isada stress leiraknabagi achauba machak ama oihalli. Ai masigi thaba ase loishangadabani atai thabak mayam amasu pending da leiri haina khanjinduna kok saraga leirabadi stress leiraknabagi achauba lambi ama oihalli. Maram asina nong phadoksu hapta amada thangje natraga nomaijing thabaktagi pothaduna mind free oina lainaba hotnabiyu. Imung manung singa punna koiba chattuna natraga marup mapang singa unaduna harau enjoy tokthokku.
Stress haibasi isana khanjinba henbadagi lairakpani. Maram asina nungaiba isai nongmai taduna amadi wakhal lousing YouTube channel gi anauba motivation video sing taduna wakhal nungaina relax tawduna laibiyu. Point number 7 eating chewing gum. Chewing gum chaba. Chewing gum chaba asina anxiety amadi stress hantahanbada mateng pangi. Masida sunatana chewing gum chaba asina brain gi blood flow su improve phajana tawhalli. Maram asina wakhalda sauningba phawba amadi stress ki level su hantahanduna mind relaxed oina thamba ngamhalli. Point number 8 listening song haibadi isai taba. Isai nomai taba sina su pukning wakhalbu harau nungaina thamba ngamhalli. Isai taba sina asauba nungai taba pumnamak stress hormone cortisol asibu phatha hanba amadi hantha hanba ngammi. Maram asina stress lairaklaba matamda isai nomai taba asina wakhal nungaina laihalli. Point number 9 wake up early morning haibadi ayuk nganna hogatpa. Ayuk nganna hogduna ngahaktang oirabasu meditation yoga na jingba tawba sina isada lairamba stress amadi anxiety pumba kauhanma ngammi. Maram asina ayuk khudingi motivation na jingba amadi self growth oinabagidamak lairik paduna wakhal ingna chikna lainaba honabiyu. Mathakta panjariba point sing asibu kharada oirabasu illaga chatpa ngambirabadi adomsu stress free oina nungaina wakhal relax oina hingba ngamgani. Wakhal lousing YouTube channel gi video asina ahanbo oina yengbiba oirabadi wakhal lousing YouTube channel bu subscribe tawbiyu. Loina na mathangi video thagalakpa matamda notification oina laknabagidamak bell icon su all da thambiyu. Ngasi gi video asida lausinba yaba wakhal lousing phangba ngamlabadi video asibu adongi imung manung amadi maruk mapangsingda share tawbiyu. Ngasi gi di matang swaida loisinjarage mathangi numaijingdasu wakhal lousing YouTube channel na mayamda wakhal lousing piba ngamba video amamuk khudol tamjage. Hey there. Subscribe to my channel. And also press this bell icon. Wakhal lousing YouTube channel bu yengbiriba amadi tabiriba khwai pumnamapu ahanba maktada wakhal lousing YouTube channel gi maikaidagi taramna oksabaga loinana ikoknona ikai khumnaba chu uchari. Wakhal lousing YouTube channel asigi Facebook page amadi Instagram da wakhal lousing oiba yaba wahi wata numit khudingi thagachari. Mayamna Nungshijibiduna support tawbiba oina like amadi follow tawbiyu. Wakhal lousing YouTube channel asigi Facebook page amadi Instagram gi link description box da hapsaramge. Bottle da haplaga Yolliba ESING Kayamuk Yamna safe oiribage. Manipur gumlaba chawkhatpagi mami samliba mafamdadi nong churingai manung nong manini khaktani chahi chupa ESING gi awaba mayoknaduna chahi lisang sitnam adumak thengnaduna laklibani. Thakna chanabagi wafamdi thambu thamkisi iru maithajanaba amadi phisu phijamnabagi phawba ESING marik amatta leitabadagi awaba miyamna kayarak hanna mayoknakhrabani. Amaromda ESING haibasi lemna hekta phangba posak amasu oiri. Athapa mafam amada chatpa matamda ESING khawranglakpadagi sukhang khangnadaba imung amada changlaga ESING khuya amata thakjage hairubada mamal laudabida jingnaba leitana hekta pithaknaribani. Adum oinamak matamgi khongleigi matung inna thaknaba ESING bottle da halaga yonbagi thawong ama paksanna chatharakle. Kerala gi capital oriba Kochi da food safety department na thigalubada multinational company yauna company ayamana puthoktuna Yolliba mayamna mineral water hairaga henna khangnaba packaged drinking water da E. coli bacteria yauramba thengnakhi. Himalaya gi chingsang napom amadi alpine chingkhongdagi laurakpa senglaba mineral water ni haina makhal kaya gi advertisement tawduna miyamu thaja hallaga tongan ba company singna maming kaya thonjillaga Yolliba bottle da hanba ESING ayamba chumnagi icham chamba ESING ni masak matau phajana uhanbagi watani.
Masi phana oidunasу miyamna package drinking water leibagi changdi asum hengalakli. Malem apunbagi oina chahi amada dollar billion chamaromgi package drinking water leinari haina report amana phongdokli. Wafam asi sendong chaungna phangba lalon itikki thabak thaurom makhal ama oirakle. Khudam oina hairabada chap manaba changi package drinking water bottle amaga soft drink bottle amaga mamal hairap manana yoli. Miyamnasu adumak leiduna thaknari. Chawkhatlaba laibaksingdadi payepta tharakliba toti isingbu oiro natraga package drinking water bu oiro miyamda phanghalliba thaknaba ising punamak Food and Drug Administration na hakthengna yengsinduna akaknaba kanglon amagi makhada phanghalli. Adubu chawkhatpagi mami samliba India gumlaba laibaksingdadi matik chaba water policy leitaba maramna miyamda phanghalliba thaknaba isingda hakchang sokningai oiba chemical masing thingamdana yawi hairi. Amaromda ngasigi mirolna fashion amagi maongda chatharakliba package drinking water thakpagi maong asina akoibagi ising nungsiki phibamdasu yamna chaungna akaiba piri. Ising thakpa loiraga hundokliba ahangba plastic bottle mayam pulap punsillabadi chahi amada phattaba plastic bottle million ama makhairom oigani. Kanagumba kharadi package drinking water bottle ama leiraga ising thaklaba matungda ahangba aduda nauna amuk ising hanjillaga kayarak hanna sijinnai. Masi hakchang sokningai oiba thawong amani. Kachin koya yauna sengna chamthokpa ngamdaba maramna bottle manungda mahik matai kaya marum chelaki. Maram aduna hek ngamliba makhaidi package drinking water bottle asi sijannaroidabani. Khwaidagi phaba pambaidi thaknaba isingbu munna sauhallaba matungda inghallaga filter da amuk chumthoklaba matungda kolhing karoidaba steel gi bottle da hanjinba asini. Masina sel satpasu hanthagani haksangsu sokhalloi. Wakhal Lousing YouTube channel gi video asina ahanba oina yengbiba oirabadi Wakhal Lousing YouTube channel asibu subscribe tawbiyu loina mathangi video thagalakpa matamda notification oina laknabagidamak bell icon su all da thambiyu. Wakhal Lousing YouTube channel asigi Facebook page amadi Instagram da Wakhal Lousing oiba yaba wahi wata numit khudingi thagachari. Mayamna nungsibiduna support tawbiba oina like amadi follow tawbiyu. Wakhal Lousing YouTube channel asigi Facebook page amadi Instagram gi link description box da hapsaramge. Ngasigi di matang swaida loisinjarage mathangi nomaijing numitasu Wakhal Lousing piba ngamba video ama amuk Wakhal Lousing YouTube channel na mayangi mafamda khudol tamjage. Numidang matamda ningthina tumba yanaba pambai mapan. Haujiki matamdadi numidang chupa thabak tawba study tawba natraga nungai thokna lenba khunai ama oire. Adubu ningthina tumdrabadi atenba amasung asangma matamgi oina khudong chadaba mayoknarakle. Masina nahaki wakhal thabak tawba ngamba I pau khangba ngambada apanba thokhalli loinana sathiba laina amasung khudong thiba kaya amasu thohalakpa yai. Lepa leitana wakhal leitadaba punsi ama oirakpa amasung thabakna lakhattuna kanagumba amabu numidang chuppa chilhanbasu yai. Numidang ningthina tumba haibasi nahaki brain gi mathau tawhanbada yamna maru oi. Masigi su mathakta tumbana hormone gi chang ningthina thamba ngammi. Ngasi Wakhal Lousing YouTube channel na mayangi mafamda thamjariba wareng matek asina adomna ningthina tumbagi hainabi ama laihanbada soidana mateng pangani haina khanjai. Karigumba Wakhal Lousing YouTube channel gi video asina ahanba oina yengbiba oirabadi Wakhal Lousing YouTube channel asibu subscribe tawbiyu loina support tawbiba oina Wakhal Lousing YouTube channel gi video sing asibu mayamda share tawbiyu. Numidang matamda ningthina tumba yanaba pambai mapan. Ahanba pambai coffee handahanba.
ꯇꯨꯝꯕꯗ ꯀꯣꯐꯤꯅ ꯄꯤꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯁꯦꯟꯁꯤꯕꯤꯇꯤ ꯑꯁꯤ ꯇꯁꯦꯡꯅꯃꯛ ꯃꯈꯜ ꯌꯥꯝꯃꯤ, ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯊꯧꯗꯣꯛꯁꯤꯡꯗꯗꯤ ꯃꯤꯀꯞ ꯊꯣꯛꯍꯟꯗꯨꯅ ꯂꯩꯕꯅ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯏ꯫ ꯀꯣꯐꯤꯅ ꯄꯤꯈꯤꯕ ꯑꯍꯦꯟꯕ ꯁꯛꯇꯤ ꯑꯗꯨ ꯃꯌꯥꯏ ꯆꯝꯕꯗ ꯄꯨꯡ ꯈꯔ ꯆꯪꯏ, ꯑꯗꯨꯅ ꯃꯁꯤꯅ ꯅꯤꯡꯊꯤꯅ ꯇꯨꯝꯕꯗ ꯑꯀꯥꯏꯕ ꯊꯣꯛꯍꯜꯂꯤ꯫ ꯑꯗꯣꯝꯒꯤ ꯆꯤꯟꯖꯥꯛꯇꯒꯤ ꯃꯁꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯇꯨꯝꯕꯒꯤ ꯄꯥꯡꯒꯜ ꯀꯌꯥ ꯌꯥꯝꯅ ꯐꯒꯠꯂꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯌꯨ꯫ ꯂꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯀꯣꯐꯤ ꯌꯥꯎꯗꯅ ꯂꯩꯕ ꯉꯝꯗ꯭ꯔꯕꯗꯤ, ꯏꯁꯤꯡ ꯅꯠꯇ꯭ꯔꯒ ꯍꯔꯕꯜ ꯇꯤꯅ ꯅꯍꯥꯛꯀꯤ ꯁꯛꯇꯤ ꯑꯃꯁꯨꯡ ꯍꯛꯁꯦꯜ ꯐꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯑꯅꯤꯁꯨꯕ ꯄꯥꯝꯕꯩ, ꯄꯣꯊꯥꯕ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯄꯣꯊꯥꯕ ꯃꯊꯧ ꯇꯥꯏ꯫ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯆꯥꯅꯕ ꯃꯑꯣꯡꯗ ꯇꯨꯝꯕ ꯌꯥꯅꯕ ꯐꯤꯚꯝ ꯑꯃ ꯂꯩꯍꯟꯅꯕ ꯗꯣꯛꯇꯔꯅ ꯌꯥꯝꯅ ꯔꯤꯀꯃꯦꯟꯗ ꯇꯧꯏ꯫ ꯑꯗꯣꯝꯅ ꯇꯨꯝꯂꯤꯕ ꯀꯥꯒꯤ ꯊꯣꯡꯅꯥꯎꯁꯤꯡ ꯍꯥꯡꯗꯣꯛꯇꯨꯅ ꯑꯗꯣꯝꯒꯤ ꯀꯥ ꯑꯗꯨ ꯑꯣꯛꯁꯤꯖꯦꯟ ꯅꯤꯡꯊꯤꯅ ꯆꯪꯍꯜꯂꯨ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯝꯕꯩ, ꯑꯣꯏ ꯊꯪꯕ ꯅꯥꯇꯣꯟ ꯃꯈꯨꯜꯅ ꯁꯣꯔ ꯍꯣꯟꯕ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯗꯣꯝ ꯌꯣꯒ ꯁꯥꯟꯅꯈꯤꯕ ꯂꯩꯕꯔꯥ? ꯑꯣꯏ ꯊꯪꯕ ꯅꯥꯇꯣꯟ ꯃꯈꯨꯜꯅ ꯁꯣꯔ ꯍꯣꯟꯕꯅ ꯑꯗꯣꯝꯒꯤ ꯇꯨꯝꯕꯗ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯏ꯫ ꯆꯥꯡ ꯅꯥꯏꯅ ꯌꯣꯒ ꯇꯧꯕꯅ ꯍꯦꯟꯅ ꯅꯤꯡꯊꯤꯅ ꯇꯨꯝꯃꯤ ꯍꯥꯏꯕꯁꯤ ꯌꯣꯒꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯍꯥꯏ꯫ ꯑꯁꯤꯒꯨꯝꯕ ꯌꯣꯒꯒꯤ ꯇꯦꯛꯅꯤꯛꯁꯤꯡ ꯑꯁꯤꯅ ꯑꯗꯣꯝꯒꯤ ꯕ꯭ꯔꯦꯟꯗꯒꯤ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗꯀꯤ ꯃꯇꯣꯟ ꯐꯥꯎꯕ ꯁꯝꯂꯤꯕ ꯁꯤꯡꯂꯤꯁꯤꯡ ꯃꯊꯧ ꯇꯧꯍꯜꯂꯤ꯫ ꯑꯗꯣꯝꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯠꯀꯤ ꯈꯨꯕꯤ ꯅꯠꯇ꯭ꯔꯒ ꯈꯨꯗꯣꯝꯕꯤ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯠ ꯊꯪꯕ ꯅꯥꯀꯜꯒꯤ ꯅꯥꯇꯣꯟ ꯃꯈꯨꯜ ꯑꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯊꯝꯕꯤꯌꯨ꯫ ꯃꯤꯅꯤꯠ 5ꯔꯣꯝ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯇꯞꯅ ꯑꯣꯏ ꯊꯪꯕ ꯅꯥꯇꯣꯟ ꯃꯈꯨꯜꯅ ꯁꯣꯔ ꯍꯣꯜꯂꯨ ꯅꯠꯇ꯭ꯔꯒ ꯇꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯍꯣꯜꯂꯨ꯫ ꯑꯁꯨꯝꯅ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯇꯞꯅ ꯍꯣꯟꯕ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯑꯃꯁꯨꯡ ꯍꯛꯆꯥꯡ ꯅꯤꯡꯊꯤꯅ ꯄꯣꯊꯥꯕ ꯐꯪꯒꯅꯤ꯫ ꯃꯔꯤꯁꯨꯕ ꯄꯥꯝꯕꯩ, ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟꯗ ꯇꯨꯝꯅꯤꯡꯅꯕ꯫ ꯑꯗꯣꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯒꯦ ꯍꯥꯏꯔꯕꯗꯤ, ꯑꯗꯣꯝꯒꯤ ꯆꯥꯕ ꯇꯨꯝꯅꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯏꯟꯗ꯭ꯔꯤꯁꯤꯡ ꯑꯗꯨ ꯃꯊꯧ ꯍꯦꯟꯅ ꯇꯧꯍꯟꯒꯅꯨ꯫ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤꯅ ꯃꯤꯠ ꯁꯤꯡꯗꯨꯅ ꯂꯩꯍꯟꯒꯅꯤ꯫ ꯑꯗꯣꯝꯅ ꯇꯨꯝꯒꯦ ꯍꯥꯏꯅꯈꯟꯕ ꯃꯇꯝꯗꯒꯤ ꯄꯨꯡ 1.5 ꯃꯃꯥꯡꯗ ꯆꯥꯛꯁꯪꯗ ꯆꯠꯂꯣ, ꯑꯗꯨꯒ ꯑꯆꯣꯏ ꯑꯄꯥ ꯈꯔ ꯌꯥꯡꯇꯛꯅ ꯆꯥꯕꯤꯔꯣ꯫ ꯐꯃꯨꯡ ꯆꯪꯗ꯭ꯔꯤꯉꯩꯗ ꯊꯛꯄ ꯏꯁꯤꯡꯒꯤ ꯆꯥꯡꯁꯨ ꯑꯀꯛꯅꯧ, ꯅꯠꯇ꯭ꯔꯕꯗꯤ ꯑꯍꯤꯡ ꯃꯄꯥꯟ ꯇꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯆꯥ ꯅꯠꯇ꯭ꯔꯒ ꯂꯨꯝꯕꯨ ꯁꯥꯕ ꯁꯪꯒꯣꯝꯗ ꯈꯣꯏꯍꯤ ꯌꯥꯜꯂꯒ ꯊꯛꯄ ꯑꯁꯤꯁꯨ ꯇꯨꯝꯅꯕꯒꯤ ꯍꯤꯗꯥꯛ ꯃꯈꯜ ꯑꯃꯅꯤ꯫ ꯃꯉꯥꯁꯨꯕ ꯄꯥꯝꯕꯩ, ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯕꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯂꯥꯡꯇꯛꯅꯕꯗꯒꯤ ꯐꯥꯊꯕꯤꯌꯨ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯑꯀꯤꯕ ꯂꯩ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯃꯈꯣꯏ ꯅꯤꯡꯊꯤꯅ ꯇꯨꯝꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯒꯤ ꯑꯀꯤꯕꯅ ꯂꯥꯡꯇꯛꯅꯕ ꯄꯣꯛꯏ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯊꯕꯛꯇ ꯋꯥꯕ ꯅꯠꯇ꯭ꯔꯒ ꯂꯥꯛꯀꯗꯧꯔꯤꯕ ꯊꯕꯛꯀ ꯃꯔꯤ ꯂꯩꯅꯅ ꯑꯗꯣꯝꯅ ꯂꯥꯝꯁꯤꯟꯗꯨꯅ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 2 ꯅꯠꯇ꯭ꯔꯒ 3 ꯇꯥꯕ ꯐꯥꯎꯕ, ꯑꯗꯨꯒ ꯃꯔꯛꯇꯅ ꯑꯍꯤꯡ ꯆꯨꯞꯄ ꯃꯤꯠ ꯎꯏꯁꯤꯜꯂꯨ ꯌꯥꯗꯅ ꯂꯩꯒꯅꯤ꯫ ꯐꯠꯇꯕ ꯅꯨꯃꯤꯗꯥꯡ ꯈꯔꯅ ꯆꯌꯣꯜ ꯈꯔ ꯐꯥꯎꯕ ꯑꯗꯣꯝꯕꯨ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯅ ꯂꯩꯍꯟꯒꯅꯤ꯫ ꯑꯀꯤꯕ ꯋꯥꯈꯜꯁꯤꯡꯅ ꯄꯨꯛꯅꯤꯡꯗ ꯏꯊꯤꯜ ꯄꯣꯛꯍꯟꯒꯅꯤ ꯑꯃꯁꯨꯡ ꯍꯛꯆꯥꯡꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯒꯠꯍꯟꯒꯅꯤ, ꯑꯗꯨꯅ ꯅꯤꯡꯊꯤꯅ ꯇꯨꯝꯕ ꯌꯥꯔꯣꯏ꯫ ꯑꯀꯤꯕ ꯑꯁꯤ ꯑꯗꯣꯝꯅ ꯃꯥꯌꯣꯛꯅꯕ ꯉꯝꯗ꯭ꯔꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯇꯦꯡ ꯂꯧ꯫ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯅꯠꯇ꯭ꯔꯒ ꯃꯄꯨꯔꯣꯏꯕ ꯅꯠꯇ꯭ꯔꯒ ꯂꯣꯏꯅꯕꯤ ꯑꯃꯅ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯑꯀꯤꯕ ꯄꯣꯛꯂꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯤ ꯑꯣꯏꯒꯅꯤ꯫ ꯇꯔꯨꯛꯁꯨꯕ ꯄꯥꯝꯕꯩ, ꯏꯁꯤꯡ ꯑꯁꯥꯕꯅ ꯏꯔꯨꯖꯊꯣꯛꯄ꯫ ꯇꯨꯝꯕ ꯅꯨꯡꯉꯥꯏꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯥꯝꯕꯩ ꯑꯃ ꯍꯥꯏꯔꯕꯗꯤ ꯏꯁꯤꯡ ꯑꯁꯥꯕꯅ ꯏꯔꯨꯖꯕꯅꯤ꯫ ꯑꯗꯣꯝꯅ ꯇꯨꯝꯒꯗꯕ ꯄꯨꯡ 1 ꯋꯥꯠꯂꯤꯉꯩꯗ ꯏꯔꯨꯖꯕꯤꯌꯨ꯫ ꯇꯔꯦꯠꯁꯨꯕ ꯄꯥꯝꯕꯩ, ꯃꯇꯦꯛ ꯄꯣꯊꯥꯕ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯃꯤꯅꯤꯠ 10 ꯈꯨꯗꯤꯡꯒꯤ ꯃꯇꯝ ꯂꯧ, ꯑꯗꯨꯒ ꯅꯍꯥꯛꯅ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯑꯀꯣꯏꯕꯗ ꯆꯠꯂꯨ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛꯅ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯁꯥꯖꯦꯜ ꯇꯧ꯫ ꯃꯁꯤꯅ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡ ꯈꯜ ꯃꯥꯟꯅꯍꯟꯕ ꯉꯝꯒꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯣꯡꯃꯗꯨꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯅꯉꯣꯟꯗ ꯄꯨꯛꯅꯤꯡꯒꯤ ꯏꯊꯤꯜ ꯃꯌꯥꯝ ꯐꯥꯎꯔꯛꯍꯟꯕ ꯉꯝꯒꯅꯤ꯫ ꯅꯤꯄꯥꯟꯁꯨꯕ ꯄꯥꯝꯕꯩ, ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯕ꯫ ꯇꯨꯝꯗ꯭ꯔꯤꯉꯩꯗ ꯂꯥꯏꯔꯤꯛ ꯄꯥꯕ, ꯄꯥꯎ-ꯆꯦ ꯅꯠꯇ꯭ꯔꯒ ꯃꯦꯒꯖꯤꯟ ꯑꯣꯏꯔꯕꯁꯨ ꯌꯥꯏ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯄꯨꯛꯅꯤꯡ ꯂꯩꯇꯥꯍꯟꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯥꯝꯕꯩꯅꯤ꯫ ꯑꯗꯣꯝꯅ ꯍꯥꯟꯅ ꯄꯥꯈ꯭ꯔꯕ, ꯀꯗꯥꯏꯋꯥꯏꯗ ꯂꯣꯏꯕꯒꯦ ꯈꯪꯕ, ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯃꯊꯨꯝ ꯃꯔꯥꯡ ꯀꯥꯕ ꯂꯥꯏꯔꯤꯛ ꯄꯥꯕꯅ ꯍꯦꯟꯅ ꯐꯩ꯫ ꯃꯥꯄꯟꯁꯨꯕ ꯄꯥꯝꯕꯩ, ꯃꯩ ꯃꯝꯍꯜꯂꯨ꯫ ꯇꯨꯝꯅꯤꯡꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯕꯁꯤ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯈꯨꯗꯝ ꯑꯃ ꯄꯤꯔꯛꯅꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯊꯕꯛ ꯑꯩꯈꯣꯏꯅ ꯇꯨꯝꯗ꯭ꯔꯤꯉꯩꯗ ꯇꯧꯕ ꯃꯊꯧ ꯇꯥꯏ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯗꯣꯝꯒꯤ ꯇꯨꯝꯐꯝ ꯀꯥꯗꯒꯤ
arangba maingal khudingmak muthatkadabani. Arangba maingalna adomgi braindagi melatonin hormone puthokpa lephalli. Adomna mai mamlaga tumba hainadaba misak ama oirabadi khara mamba mai thanbiyu. Kaagi maikhal haibadi pardana chingba athaba mangal changdaba panbiyu. Natraga mitki marks ama upiyu. Tumpham kadagi TV amasung computer na chingba lokthokpana adomgi tumpham kada wakhal henna chingchinba ngamgani amasung tumgani. Haujikki matam asidi miyoi million kaya tongan tonganba tumba yadabagi khudong chadaba kaya mayoknari. Adomsu karigumba khudong chadaba asi mayoknaba tarabadi adomgi tumbagi kanglon adu kaidanaba adomna hek ngamliba makhai honabiyu. Aina khanjabada mathakta aina panjakhriba numidang tumbada ningthina tumba yanaba pambai mapan asina adombu hena tumba nungaihangani. Karigumba wakhal lousing YouTube channel gi video asina ahanba oina yengbiba oirabadi wakhal lousing YouTube channel asibu subscribe tawbiyu. Loina loinana mathangi video thagalakpa matamda notification oina laknabagidamak bell icon su all da thambiyu. Wakhal lousing YouTube channel asibu support tawbiba oina ngasigi video asibu mayamda share tawbiba kaubiganu. Ngasigidi matang swaida loisinjarage mathangi nomaijingda mayamda wakhal lousing piba ngamba video ama mo puduna lakjage. Hey there. Subscribe to my channel. And also press this bell icon. Wakhal lousing YouTube channel na mayambu amukka hanna taramna okjabaga loinana ikoknona ikai khumnabachu uchari. Psychometric test na miyoibagi gunsing khangdokpa. Miyoibana malemda lairiba mitna uba ngamba posaksingi chang onaba khulai kaya sijinnari. Mitna udaba posaksingsu makhal makha kayagi khulai sijinnaduna chang olli. Khudam oina hairabada matam onnaba ghari sijinnari. Asumna psychologist singna mi amagi uba amasung udaba magunsing khangdoknaba psychological test kaya sijinnari. Psychometric test haibasi mi amagi wakhalon lamchat sajatna chingba khangdokpada sijinnaba thak wanglaba bigyangi pambai amani. Haukhiba chahi kuntharom sida changyeng asi sijinnabagi chang hengalakli. Changyeng asi ningthina sijinnarakliba leibaksingdi China, Bharat, Middle East amadi Eastern Europe ki leibaksingni. Ngallingai matamdadi changyeng asi pukning wakhalga mari leinaba lainasing layengbada sijinnarami. Adubu haujikti hakchang pukning wakhalga mari leinaba changyeng kaya tawduna maheiroi amadi pithorakpa gunsing khangtoktuna mahi masing tambagi lam amadi thabak changnaba changyengdasu sijinnare. Ing so lising ama chanipan humdramapan haibadi 18,079 gi Galton measurement of mental feature da psychometric haibasi pukning wakhalgi mathaugi chang amadi masing onbagi kalani haina palami. Galton bu founding founder of modern psychometric haina khangnai. Mahakna psychometric haiba wahai asi ihan hana puthoki. Haujikki matamdadi wahai asigi wahanthok nongma nongmagi pakthok chakthokrakli. Psychologist singna mi amagi changyeng pangthoknabagi damak logic development amadi evaluation ga mari leinaba tangai phadaba wahang kharasu hangbasu lei. Psychological test ki singnaba kayasu leiri. Makhoi singdugi manungda changyeng sina mi amagi lamcha chajat matik magun haibadi intelligence, memory, soft esteem, sadness, happiness, executive functioning, career suggestion na chingba asi kadai phawbo chumna pangthokpa ngambage haibasi maru oi. Masigi su mathakta khomjilliba data sing adu kadai phawbo chumbage haibasi khangningai oi. Khudam oina hangliba wahang singi pakhum chumna khangdrabadi test result adu achumba oiroi. Thabak kanna suba hek loibaga blood pressure changyeng tawrabadi ahaiba doctor na aphaba khulai sijinnaraga tawbo oirabasu achumba normal result piba ngamloi. Miyoi bagi kokki manungda tawriba ningsingbagi thabaksing asi haktheng nana onnaba miyamna yanaraba
ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯈꯔ ꯃꯈꯩꯗꯤ ꯈꯪꯗꯣꯛꯄ ꯉꯝꯃꯤ ꯈꯨꯗꯝ ꯑꯣꯏꯅ ꯃꯣꯕꯥꯏꯜ ꯅꯝꯕꯔ 5 ꯃꯍꯩꯔꯣꯏꯁꯤꯡꯗ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯒ ꯃꯈꯣꯏꯗ ꯑꯃꯨꯛ ꯍꯥꯏꯍꯟꯕꯗ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯆꯨꯝꯅ ꯍꯥꯏꯔꯛꯇꯕ ꯌꯥꯏ ꯑꯁꯨꯝꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯆꯥꯡꯗꯝꯅꯅ ꯀꯅꯥꯅ ꯍꯦꯟꯅ ꯅꯤꯡꯁꯤꯡꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯄ ꯉꯝꯃꯤ ꯂꯣꯏꯅꯅ ꯕ꯭ꯔꯦꯟꯒꯤ ꯃꯊꯧꯁꯤꯡꯕꯨꯁꯨ ꯅꯩꯅꯕ ꯉꯝꯃꯤ ꯕꯤꯒ꯭ꯌꯥꯟꯒꯤ ꯆꯥꯎꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯁꯥꯏꯀꯣꯃꯦꯇ꯭ꯔꯤꯛ ꯇꯦꯁꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯁꯤꯡꯅꯕꯁꯤꯡ ꯃꯥꯏ ꯄꯥꯛꯅ ꯂꯥꯟꯊꯣꯛꯄ ꯉꯝꯂꯦ ꯁꯥꯏꯀꯣꯃꯦꯇ꯭ꯔꯤꯛ ꯇꯦꯁ ꯇꯧꯅꯕ ꯀꯝꯄ꯭ꯌꯨꯇꯔ ꯁꯣꯐꯋꯦꯌꯔ ꯀꯌꯥ ꯄꯨꯊꯣꯛꯂꯦ ꯁꯣꯐꯋꯦꯌꯔꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯏꯆꯝ ꯆꯝꯕ ꯀꯝꯄ꯭ꯌꯨꯇꯔ ꯑꯃꯗ ꯁꯥꯏꯀꯣꯃꯦꯇ꯭ꯔꯤꯛ ꯇꯦꯁ ꯇꯧꯕ ꯌꯥꯔꯦ ꯃꯁꯤꯅ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯇꯦꯁ ꯇꯧꯕꯗ ꯊꯦꯡꯅꯔꯝꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯃꯔꯨꯑꯣꯏꯅ ꯁꯥꯏꯀꯣꯂꯣꯖꯤस्ꯠꯀꯤ ꯍꯩꯁꯤꯡꯕ ꯑꯃꯗꯤ ꯑꯁꯣꯏꯕ ꯅꯥꯏꯕ ꯃꯤꯑꯣꯏꯕꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯃꯈꯥ ꯄꯣꯜꯂꯝꯕ ꯑꯗꯨ ꯍꯟꯊꯍꯜꯂꯦ ꯍꯧꯖꯤꯛ ꯆꯠꯅꯔꯛꯂꯤꯕ ꯀꯝꯄ꯭ꯌꯨꯇꯔ ꯁꯣꯐꯋꯦꯌꯔꯒꯤ ꯃꯇꯦꯡꯅ ꯁꯥꯏꯀꯣꯃꯦꯇ꯭ꯔꯤꯛ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡꯅ ꯄꯥꯎꯈꯨꯝ ꯄꯤꯒꯗꯕ ꯂꯣꯏꯅꯅ ꯃꯤꯗꯨꯒꯤ ꯃꯔꯝꯗ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯈꯪꯕ ꯉꯝꯅꯕ ꯋꯥꯍꯪ ꯀꯌꯥ ꯄꯤꯔꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯋꯥꯔꯗ ꯒꯥꯔꯇꯅꯔꯒꯤ ꯃꯜꯇꯤꯄꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯃꯣꯗꯦꯜꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯜꯇꯤꯄꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯇꯦꯁ ꯑꯃꯗ ꯋꯥꯔꯣꯜ 40 ꯄꯤꯔꯤ ꯍꯥꯏꯕꯗꯤ ꯋꯥꯔꯣꯜ 80 ꯄꯤꯔꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯍꯥꯟꯕꯗ ꯑꯩ ꯏꯁꯥꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯪꯕ ꯄꯥꯝꯃꯤ ꯑꯅꯤꯁꯨꯕꯗ ꯑꯩ ꯏꯁꯩꯒꯤ ꯖꯟꯇ꯭ꯔꯁꯤꯡ ꯈꯣꯡꯕ ꯉꯝꯃꯤ ꯑꯍꯨꯝꯁꯨꯕꯗ ꯑꯩ ꯋꯥꯔꯤ ꯁꯥꯒꯠꯄ ꯌꯥꯝꯅ ꯉꯝꯃꯤ ꯃꯔꯤꯁꯨꯕꯗ ꯑꯩ ꯖꯒꯣꯏ ꯁꯥꯕ ꯌꯥꯝꯅ ꯍꯩ ꯅꯠꯇ꯭ꯔꯒ ꯃꯉꯥꯁꯨꯕꯗ ꯑꯩ ꯁ꯭ꯄꯣꯔꯠ ꯁꯥꯟꯅꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯁꯤꯅꯆꯤꯡꯕ ꯋꯥꯔꯣꯜꯁꯤꯡ ꯑꯁꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯍꯥꯟꯕꯗ ꯃꯄꯨꯡ ꯐꯥꯅ ꯌꯥꯅꯤꯡꯕ ꯑꯅꯤꯁꯨꯕꯗ ꯈꯖꯤꯛꯇꯪ ꯌꯥꯅꯤꯡꯕ ꯑꯍꯨꯝꯁꯨꯕꯗ ꯃꯄꯨꯡ ꯐꯥꯅ ꯌꯥꯅꯤꯡꯗꯕ ꯅꯠꯇ꯭ꯔꯒ ꯃꯔꯤꯁꯨꯕꯗ ꯈꯖꯤꯛꯇꯪ ꯌꯥꯅꯤꯡꯗꯕ ꯍꯥꯏꯔꯤꯕ ꯃꯔꯤ ꯑꯁꯤꯗꯒꯤ ꯏꯁꯥꯅ ꯆꯨꯝꯃꯤ ꯈꯟꯕ ꯑꯃꯈꯛ ꯈꯟꯒꯗꯕꯅꯤ ꯆꯥꯡꯌꯦꯡ ꯑꯁꯤꯒꯤ ꯐꯜꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯜꯇꯤꯄꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯃꯔꯝꯗ ꯃꯆꯥ ꯇꯥꯅ ꯄꯤ ꯏꯟꯇꯦꯂꯤꯖꯦꯟꯁ 9 ꯍꯥꯏꯔꯕꯗꯤ ꯂꯣꯖꯤꯀꯦꯜ ꯃꯦꯊꯃꯦꯇꯤꯛꯁ म्यूजिकल नेचरलिस्ट लिंग्विस्टिक इंटरपर्सनल बॉडीली काइनेस्थेटिक स्पेशल विजुअल अमदी इंटरपर्सनल चादा कया कया ओइबगे हाइबसी अकक्नबा चांग हाइबदी परसेंटेज पी मसीगी मतुंग इना लॉजिकल मैथमेटिक्स की चांग हाइबदी लॉजिकल मैथमेटिक्स की परसेंटेज ना वांगलबदी महैरोय अदुगी चानाबा तंबा असी नंबर्स अमदी लॉजिक नि हाइना पीबगा लोइनाना महाकी पोटेंशियल ओइबसिंग साइंटिस्ट इंजीनियर कंप्यूटर एक्सपर्ट अकाउंटेंट असीना चिंगबा कया अमदी मसीगा चानाबा थबकसिंग पीरी म्यूजिकल की चांगना वांगलबदी बाप तागनबा खोंजेल निंगथीना लौसिनबा अमदी सिजिन्नबा खोंदा अमदी चिंदागी मओंग मतौ निंगथीना खंगबा ngamba खोंजेल अमदी पुकनिंगी इहुलगा लैनबा मरी ममुत ताना खंगबा ngambagi इंटेलिजेंस लई मखोइदा म्यूजिक साउंड राइम्स की लर्निंग स्टाइल असी चानै हाइना पी नेचरलिस्ट की चांग वांगबा सिंगना प्रकृति की ओइबा पोषकसिंग पुथोकपा खंगदोकपा अमदी मसीदा नैनबगा लोइनना कांगलुप ओइना सिंदोकपा खंगननबा इंद्रियसिंगी शक्ति हाइबदी उबा ताबा मनम नंबा महाव खंगबा अमदी सोकपदा खंगबा ngambagi इंटेलिजेंस लैबगा लोइनना प्रकृति की अहोंगबा लाकपासिंग मनुंग हुटना येंगबा ngami लैंग्वेस्टिक की चांग वांगलबदी लोन अमदी वाहई की हैसिंगबा वाखलोन अमबु लाइना वाहन थोकपीबा अमदी संदोकना ताकपा ngamba लोइनना वारी वाताई साबा अमसुंग वाहन थोकी नैनबा मरीसिंग खंगबा ngambagi हैसिंगबा लै इंटरपर्सनल चांग वांगबसिंगना अतोप्पा मीगी वाखलोन खंगबा ngamba वाहन थोकपीबा अमदी वारी वाताई साबा ngamba अतोप्पगा मरी लैनहनबा ngamba ओइरिबा सिचुएशनगा मीदुगा लैनबा मरी खंगबा ngambagi हैसिंगबा लै मखोइसी टीमवर्क ओइना अमगा मतेंग पिनबा अमदी वारी वाताई सारगा ताकपी तंबीगदबनी बॉडीली काइनेस्थेटिक चांग वांगबसिंगना खुदसा हैसिंगबा हक्सांग लेंथोक लेंसिनदा खल ngakna थंबा हक्सांगी सरुकसिंग लेंथोक लेंसिन ngamba मिट अमदी हक्सांग खुसमनना थबक तौबा ngambagi शक्तिसिंग लै स्पेशल विजुअल वांगबसिंगना मिट अमदी बापना वाखलोन सागतपा ममीगी वाहनथोकपीबा ममी अमदी मदुगी वाहनथोकी लैनरीबा मरी खंगबा अतिया अमदी फलसिंगी मरी खंगबा ngambagi हैसिंगबा लै इंटरपर्सनल की चांग वांगबसिंगना मसाना मसाबु मुन्ना खंगजबा खंगनबा मसागी पांदम थंगनबा महाका संसारगा लैनबा मरी खंगबा मसागी दरकार ओइबसिंग खंगबा ngambagi हैसिंगबा लै
World Marketing Multiple Intelligence Survey 1999 dagi 2013 फाउबदा मथक्ता पनख्रिबा इंटेलिजेंस निपान असिबु मखल अहुम खक्तदा पुनसिनदुना एनालिटिकल इंटरैक्टिव अमदी इंट्रोस्पेक्टिव हाइना सेमलगा चादा कया कया ओइबगे हाइबदु पीबगा लोइनना मखोइगी मगुनसिंग अदु नैनै चांगेंग असिगी फल ओइना RIASEC Theory of Personality सुपी मसीना मीदुगी मगुंदा रियलिस्टिक इन्वेस्टिगेटिव आर्टिस्टिक सोशियल इंटरप्राइजिंग अमदी कन्वेंशनल चांग कया कया यावबगे हाइबदु पी थियोरी असिगी मतुंग इना रियलिस्टिक की चांग वांगबा मीसिंगना खुद अमदी पांगलगी थबकसिंग अमसुंग खुसु खुलाइगी लौसिंग लई हाइबा ताई इन्वेस्टिगेटिव की चांग वांगबा सिंगना थिजिन हुमजिनबा बुद्धि लौसिंग खंगनिंगबा साइंस अमसुंग टेक्नोलॉजी तंबा ngambagi magunसिंग लई आर्टिस्ट की चांग वांगबा मीसिंगना कलागी फजबा खंगबा ngamba क्रिएटिव अमदी डिजाइनिंग की मगुन चेली सोशल की चांग वांगबा मीसिंगना अतोप मीगी वाखलोन खंगबा ngamba अमदी मरी सेंगटपा ngambagi हाइसिंगबा लई इंटरप्राइजिंग की चांग वांगबा मीसिंगना थबक तौबा ngamba प्रोजेक्ट पाइखटपा ngamba लमजिंगबा अमदी सिन लांगबगी हाइसिंगबा लई कन्वेंशनल की चांग वांगबा सिंगना पोरम याटपा पोचै सेमगत सागटपा डाटा अमदी मसिंग नैनबा ngambagi magunसिंग चेली हाइना पी मल्टीपल इंटेलिजेंस ता युमफम ओइरगा मदुगी चुनबा करियर सजेशन सु चांगेंग असिगी फल ओइना पीरी खुदम ओइना मेडिकल म्यूजिशियन इंजीनियरिंग डिजाइनिंग मैनेजमेंट अकाउंटेंट टीचिंग स्पोर्ट एक्टिंग मॉडलिंग मीडिया अमदी मास कम्युनिकेशन दा मीदु कयाम चुनै हाइबगी चांग पी साइकोमेट्रिक टेस्ट तौबना मी अमगी मगुनसिंग खंगदोक्तुना मागी चुनबा सिनफम खनबदा हेन्ना लाइहल्ली मसीना माई पाकपगी चांग हेंगलहल्ली ngasiगidi matang swaida loisinjarage karigumba wakhal lousing YouTube channel gi video asina ahan bo oine yengbibo oirabadi wakhal lousing YouTube channel asibu subscribe tawbiyu loina na mathang gi video thagalakpa matamda notification oina ihan hana laknabagi damak bell icon su all da thambiyu wakhal lousing YouTube channel asibu support tawbibo oina video asibu somgi imung manung amadi maruk mapangsing da su share tawbiyu video asida light amadi somgi mod oina comment da phongdok pirau somgi light amadi comment na mathangi video sema matamda thauna pangal oijaga dori bani